A very good morning. New TV news analysis miyeng tabiru puno po han bamakta da adong host Heeyaileima tongramna puno po taramnok chobagaloin na ikokno na krumjari. Ngasi Imphal da fongba pauche singi maruoiba headline sing kanane na widamakta aikoigi studio da koigi oja Dr. Yengkokpam Dhakeshwor, author and Yengkokpam Dhakeshwor, author and columnist. Lengshin bidrole han bamakta da koigi oja Dhakeshwor New TV maikei taram nokchari isage chin mamatam khara khajik tang kaithok pibagi shu hen thagat pa phungdok chari ngasi Imphal da phongba pauche sing maruina headline sing amtang mayam da pathok chabagi ayabadung tang laujage HL Express ta Manipur Assembly da fake appointment gi wathok lakle thigat pinaba wakat khre miyam gi mifam pangthokre National Highway da chahi ani chathok chashin yadriba ashibu Lengak Leibagi Kudamla Athawa Naharol gi Thaudangda Pahalgam terror attack ki mayokta Modi amadi Amit Shah na lawriba firep adugumna Manipur gi dasu lawram labadi irang loshillam lagani 𝐍𝐄𝐖𝐒 Manipur violence kuki amadi maitei gi marakta anirak shuba oina wari sanaraba yai sanalai pakta Kundaminariba Furup Singh Tina Chanaraba Kaktada Ing Tappa Halakani Oi Bobi Yunako School gi Class 12 exam da Mai Paklakraba Mahiroi Singh Okre Mai Pakpa Haibasi Panthung Nate Panthung Yaunaba Lambini and Iravanta Sangai Express Plastic Policy 2022 Chatna Hanba Ngamdri Liter Makai gi Ishing Bottles to think bangamdri later makaidi lairaduna hiena pikpa yonare Manipur dasu Pakistani amasung Bangladeshi leibra yengadawri Huyelan pauta maitei kuki gi CSO singi peace puraknaba ani shuba mifam April kunmanga da chathanaba home ministry na lepkrabasu pangthokidre Guwahati da Beach Tauba news channel amana athuba matamda pangthoklagani hairabasu Kanghalakpa Laitri Sero Sugnu Gilanjena Rubasing Hanjilakpa Haure What Hauri Basing da Yumna Kaure Paujenba Football Tournament Hangtokre Me Thadagi Cold Stories Chalairaga Uhai Wahai Manama Sing Tamba Haugadauri Lam Leiba Yonba Gifted Natraga Registration Tawagi Tabakta Ahomba Lady Aina Sumna Gasigi Maruiba Quigi Imphal the Fongba Pauche Sing the Tongan by Quigi Maruiba Quigi headlines name Ozadaki Quigi analysisasi Haujavoina Quigi HL Express the Yauriba Quigi Miyangi Mifam Pangtokre National Highway the Chahi Ani Jatoksa Sin Yadriba Asibu Lengak Labagi Kudam Lahai dana Kokomi Convener Quigoja Tobana Pongdok Libisiki Matanga Quigi Mars Kitang ni Panda Union Home Ministry na Minister na Quigi National Highway amadi tongan ba Quigi lambi sing asi free movement yar gani haidana pangthokrabasu lauthokrabasu aikoi ma hidden trial process da folks na yenkre adumaksu madu akoi mai pakhide adumangna Quigi National Highway until and unless National Highway se topa Quigi Furup Singh di chatli except maitei khaktana chatpa yadri masi jathok sing yadaba sisu Quigi leibak asida irang phaba Quigi normalcy lakpagi khudam natte haibasi haibada haiman bathok laroi thaba dugumba warol makakni masigi matangda kokomi gi convener oja thobana phongdorak basigi wafamda oja da ke gi moti kari lebi oja tang thambi han maktada news tv ki ayuki news analysis imyeng tabiru puno ko kono na kulamjari kogi sahi ani helawa bhaguta national highway haibase not only mates not only cookies not national highway haibase but ever national property amane ko India gi wena adre da India haibaleba asida leiriba any group amana people amna chatpa yadaba haibase masi amna id
yam sectarian oiba port amagi magi vision ama la abane ko ID national highway haibasi national property ni masidai da bharat ki nation da yauriba component ama oiriba group ama khakna natraga any group ama natraga ani chatpa yada haibase madugi national highway to protect tawtre haibane ba adudi haiba national highway gi concept ado madu magi concept tu gi magi maming du aran ba malak kadoreba ID national property da national component amagi saruk amo oiriba amana chatpa yadragadi madu national highway na haibasi ka maina ko interpret tawto no masi yamna luba issue amani aduga hariba port ase masi gi national highway bu ngakpa senba ama matawba haibase masi gi semba saw pudamaki daita se central government ne adune masi daita free movement chatpa yadabagi lambi ama leiriba port ase masi hanasu koi PR lakpadegi free movement national highway ta koi lauthoktana khotana mayam try tawu ko mayam tawna khre hobunu minta dum kai khre adegi leiriba port mayam singa se masi koi gi lebak sida masi aina highway wang hangtana te jagat any xyz amada highway matamda masi gi port che it is a sign of the failed state never failed state highway loan na se masi akoina state ama high target state ke magi function sing adu pasana central and the state labor manipur gi masi cooperation pasana pinara kan national highway highway city pasana magi any group amana akoi lekai da aina control taw area da akoi lekai da akoi yumda mi sang pa yaro heduna amane ba national highway highway city national property ne ba masi da national sibu saba da yawi ba component ama oriba group amana satpa yade hai targadi madu national highway ki maming do itchap madu misnomer or kadora bane bo aduna masi oidringai da masi ki film si am thuna temporary basis ta khara matam khara gi apian pe dai kari gi amang hang nong phadok blockade tawna ba matawduna that is natural cause nata bida sahi ani hena satpa yadre haibagi porchi masi phenomenon sima thola gadi national highway concept tu su magi phenomenon su on teno phenomenon ma la ane boko aduna masi gi posi apaba symptom na te india gi national building da india gi internal security da leiriba mayam puna moshida masi kashuna da ma pore miwe ba ma da yawi ba cell ase trillions of cell in ko but madi spark the single cell ma da hore ine boko like that mai to duna akoi na masi yam pipa pore ma ne na khanba yade any point amadagi india gi national security da india gi integrity da masina akaiba tholoi haningai leite masigi posina sum sangthar ko matamda aduna masi moju khalamgani khanba ya budi ko adu akoi degi di khare hena masigi posigi masigi national building gi kai gi leba concept sida correct na bagi damakta madu gi poto leidibo authority sing sina yam tuna adu karigumba haribo authority sing asi tawung amukta taragadi madu authority dusu amuk failure ko su yai ko sigi mayam sing ki loimu section tharang lo ko binaraga tabok sing ase khara thuna mayam gi porpa yana na ba ei adumda mana hona haninge thamjege okay thaga chiruza makha taboina maside kuigi naharol gi thogdang da yauriba kui Pahalgam terror attack ki mayukta Modi amadi Amit Shah na lauriba firep adugumna Manipur gi dasu lauram labadi irang loshilam gani haidena kuigi TH location na thamlakli ba warol si matang dauza koi Pahalgam attack ta mioi kun ga taruk lagi dabasi yam nuai taba thogdok makakni adumakpu makoi mi kun ga taruk ni akhoi gi di mioi chani hena lai kidrabani mioi lising humpu hena IDPs lai bani adagi mioi kunthra hena koi even masa phobo phangdadana koi sumaina thiba phangdada lai bani sigi matang da habadi koi gi Kashmir sisu is also part of India Manipur sisu part of India ni sumain tawdana makoi gi mioi kun ga taruk lai gidaba matam dine any political party khuding angna achau thodang laudana adagi koi gi pung ni phuni pan gi manung da Pakistani sing tan thokadabani khoka tongan bawari phire lawri ba adumak po koi gi chahi me ga tang handaki la kadori biste oza pura chahi ni ji phaga doroni masida ekhui gi Prime Minister Modi ngasi phawba ko visit tawdribani even Union Home Minister Amit Shah laami lakani hairamaga ngasi phawba lakdribani masida hariba makoidana makoigi ter akoigi sisu sida thoi sisu a kind of terrorism gi thawong ne habada oza haiman ba thokla roidaba dugum laba koigi issues ama khakne ba asigum labadana koigi Manipur sina yamna kari haini discriminate tawba mi yeng amada yengba haidi step motherly treatment je pura tawre habase oza masi handak Pahalgam da lauriba initiative siga
Manipur the Lodri Basigadi, Hyrogadi, India gi Saruk Naktani, Aduga Manipur the Asuk Yamna, stepmotherly treatment ying base. Was a Sigimatang the Ozagi of a moti, is a Karitam being young Tantam views. Sigimatang the a kitang neutralized or a hijake. I kitang sentiments. I community among the belongs of Targasu. Yes. Some discussion gi level shida when yamna sentimental or emotional or can do the kitang, Madrikitan Taidoga Tamzage. Basically, a quick Manipur the Toiba issues. Machine government of India gi me the internal crisis nena moina mintawe. Yes. Then Ama Kashmir the Toiba Sina, Nation Amada, Landarak Banana Moina Titawe. Wigi Bijan Giwaniko, a quick interpretation to Anbani, comment of India. Saishida Makuni Yang Abadi, Manipur the Toiba Pochi, a quick Saidegi, a quick state government, terrorist, a quick state government gi version the Suhandegi Hona, Amichaga, a quick state government gi version the Canada Lake. A quick state government letting it down on every chim Nakana Hivasi, Mandiki Sanjarapa, a quick illegal immigrants, foreigners, Shing, Aduga, then a quick narco terrorist, drug tabasing Asigi, Masigi, Mayukta, Sataba, Aduga Manipur government, local step sing the Tolokpa, Kanoni, Haidana Mana Panam, Haigasu, Amisagi Brazil Namada, Manipur, the Toy Biranga, terrorism. Aduga narco terrorists, Aduga Masi illegal immigrants come in a day, Masi Pur Panigilani, had an Amisari openly high grade. Size Masi I subject to correction, I day to day Ninjan Dre, Aduga was he much tongue grave. I do discussion, Namada Sway Masi Ek Nongambaga discussion, Yaujegi, today the issue the Masi state government Amaga, central government Amaga, Anigi person Tongale. Adutagadi, what is the sin? Happening in our state. Shikari no which the toy wang to Hangjagi Buko. Aduga Sam and the treatment as issue Palgam attacked the Laishina Pakistan gi Lady Badukum Makangi Moiki Pakistan gi Kanodagi Nasibok the Yawi Habi Parmansu Pangri, Adigi any terrorist group Amana when we have a claim to Walatri. But Makwigi Kari Haitare. Makoigi perspective da, aduga makoigi chingna bada, makoigi suspicion da masi Pakistan direct involved toruga toba potni haidana makoi na madu makoigi wakandagi central government low greba. Low bunina madu national namada treat tawbane mo treat tawgreba. Whereas Manipur to ijidi the government na masi directly arrange tawribra kadino kangdo mo amda koi na panam harala agasu ngasi bawda foreigner attack yawi haibase I central government ya yabang ngamdri ko. Adu target as aduna makoy na visualize to no kona risha Manipur gi leriba Kanglup Masen Marakta Nushinada bagi thokpa irang ni haidana adumaina Pitribi gi maphamda Manipur gi maphamda tongan India maphamda madumoina mobilize to no kona riba only this mieng anishi khaktane bo ja koina uba koina yengi shi ko akoi gi perspective nama central gi perspective nama higher perspective anishi khena baduna maram kana magi mode of retaliation haidare ko central government low action su khena rak bani na idat mind thamjage aduna masigi poche aikoi gi leiriba irang asina aikoi masen samna kana huzik program attack ta attack to ramadungda kanagum community amana hariba community amatada madu retaliate to na bagi thok thongati ude dana ko haiji issue sibo ba aduga saidana masai gi kanagum attack to na ha ga hana bagi issue um tholi dana ko masi government of India directly design to ribra adagi ama to ri mo gi security yang to ribra haibaduna another version another perform mo itargasu perspective ani shikena banina maram morakandra haiba posting ase aduga sideida high action du Narendra Modi Amishana Pahalgam attack matung the local election sumaina Manipur local amadi CC Toropia Kolopia and Congress na ngang ibu polibu location madu mo political dialogue orambia but I sense pauja buduniko government of India da aikogi thoibe iranga se yamna seng hairaba kanda masi illegal immigrants foreigner aduga narco terrorism ne na koina claim toriba se masi government of India da masi ki miyeng se koina visualize to bangamde wan bangamde then sentence madu logde whereas Pakistan asigi labor conversion handaki attack asidana direct masi foreign nation amana attack torok panena moina visualize to wi maram
हाइरिब मागी पर्सपेक्टिव अनिसिना मरम ओरकांदुदा मागी एक्शन दु खेनरकपनी अदुगा मसी कंसिक्वेंस दुदी हयेंग इंडिया की सिक्योरिटी दा इंडिया की इंटरनल सिक्योरिटी दा मागी नेशनल इंटीग्रिटी दा करी के लाके हाइबुदुदी को कोई मतलब न पोरकनी एनाई सुमाइन थमसेगे ओके जा अमुक अखोगी सिरोई लिली फेस्टिवल पांगथोकपगी अमसुको सिदा सिरोई लिली फेस्टिवल गी मतिक चाबा सिक्योरिटी अरेंजमेंट तौनबा खनबा लोरे मियामना सरुक याबियु हाइदना अखोगी पूजाना थमलगली सिगी मतंगदसु अखोई ngarang nahandasु मुखनागिबने अखोगी सिरोई लिली फेस्टिवल गिदमक्ता काइथोकलिबा सेनफमजी हजिक आईडीपी सिंगदा मखोइदे हेना पीबना फगद्रा का हाइदना लैरिबा हजिक नॉर्मल सी लाक्त्रिबा सिरोई लिली फेस्टिवल अमा पांगथोकपदा अखोगी मैतै कम्युनिटी ना चटपाइजे हेलीकॉप्टर तोंग चटपना तनो पाइ लैते बोजा लैरिबा सिचुएशन से सिरोई लिली फेस्टिवल मतिक चाब अरेंजमेंट सिक्योरिटी अरेंजमेंट तौना बखना लोइरे का हाइबसिगी मतंगदा ओजा की मोति करी थम्बी मसिगी होय फेस्टिवल अमा हाइबसे गवर्नमेंट पार्ट ऑफ द इंटीग्रेशन ने खलम बदी आइको बट नॉर्मल सिचुएशन दे नते मुझे मणिपुर द लेबा पोसे स्टेट की मागी सांगाई फेस्टिवल सिरोई फेस्टिवल अदि ऑरेंज फेस्टिवल मैम सिंगसे खोई की स्टेट की प्रोग्राम मागी केनो ने रूटीन फंक्शन ने को अदो लेपकपा सही अमानी शुरे सांगाई फेस्टिवल पांगथोखिद्रे खोई चावबा को अदि होजि सिरोई फेस्टिवल पांगथोकने न तौरी पांगथोकपा ngambadi ओइसनु तें खोई तबुतबु मागी गोल मागी केनो तुदी यौबा ngamgadra हाइबसे मसिन मखोइना फनेयामना सिक्योरिटी अरेंजमेंट तौरे हाइरगसु पीपल दुन मदु कयाम थाजब ngamदुरी अदि कइगुम थाजरे चलुगा मदु मदुगी थोलकपा दायित्व मदु फर कन्सिक्वेंस तुना मदुगी केनो तुना कनाना लौदुरी हाइबो पोसे याम लुबा याम क्रिटिकल वांग अमनी हाइबो पोसे तौबुदी तौबियु स्टेट किनिना को कोई केनो तौजरोय अदुबु मदुता थमिबा पांदम दो मदुना हयेंग कनामता लाक्तरे हाइबदुगा मानेजा कनामता लाक्तरे हाइबदुगा तौदना तो हाइबदुगा अनिसिगी केनो सिगी कितंग दो आई अनमाय खलनेंगे मसाई रेसी ओके ओजा दुगा खुगी मसिदा मैते कुकी सीएसओ सिंगी पीस पुरकनबा अनि शुभा मिफम अप्रैल 15 दा मखा चथनबा होम मिनिस्ट्री ना लेपख्रबसु पांगथोखिद्रे गुवाहाटी दा बेच तौबा न्यूज चैनल अमना थुबा मतमदा पांगथोकलगनी हाइरबसु खंगहलप लैत्रि हाइदना ओजा हौखिबा खुगी हंदकी थासिदनी को खुगी फोक्स अमदी यूनि खुगी अमुको गी मिवे खुगी रिप्रेजेंटेटिव तारुक चत्तना वारी सानबदुदा केरिगुंबा चलुरिबदुगी होय मखोइना कैनोमा हांगदोबनी हाइबबुदी हाय अदुमक ओइतारगसु मिनिस्ट्री ऑफ होम अफेयर्स ना थमलकलिबा पॉइंट तारुक तु कुकी गी सीएसओ सिंगदना मदुदा याबा ngamde हाइदना चलुरिबदुगी कानाफम खंगदना दुमक हलकी अदुमकपु अथुबा मतमदा पीस इनिशिएटिव टॉक अमामु सेमगनी कोई मिनिस्ट्री ऑफ होम अफेयर्स ना अथुबा मतमदा कौरगनी हाइबबुदी हाइरी ओजा सिगी मतंगदना ओजागी मोट से करी थंदे ममांग द वरी सानबो होग्रे उनबा यादे ना हाइरंबा मिउइ कांगरुपनी हाइतारे को मसी उनरुबगी तंजामदी ओपन न महांग्रे साइड इन कितंग थमनिंगबदी कोई अमुको हाइरो फोक्स हाइरो मसी दे मितई की रिप्रेजेंट ऑर्गेनाइजेशन ओइना मोइना मसी आइडियालाइज रोकोसे मसी दे कितंग अंद नुंगाइबा कितंग पेरो वाले को मरमदी हाइरिबो सिंग असे मणिपुर दे लेरिबो खुंदामिन रिबो फुरु खुति मंग यारो सेमगिउने अमुको गाइसे सिदैदा अखोइगी अखोइसु अखोइगी पार्ट ऑफ द लाइफ ओइना अखोइ स्टूडेंट्स लाइफ ते लेरिंगैदा देगी पब्लिक केनो तौरिंगैदा मूवमेंट सि आमना लेदना को स्टूडेंट्स की लेवल दा कइदा सुम प्रेसिडेंट के का ओइदना को तना कुछ लाखुनि सि अदुम साइ कंपोनेंट सिंग से अदुम खरा यौजरे को सिदैदा अखोइगी अमुकोगी प्रेसिडेंट ओइरंबा मयाम सिंग अखोइगी सिंगमी सिनाउ मयाम याउरी को अखोइगी इबन मिंग ओइना पल्लबदा अखोइगी ताकोइरिंग होय के होय गुइते नुंगदे मयाम याउ लेरमेबो को अदि एनी ग्रुप अम द अमुको हाइबसे मणिपुर की प्लेटफॉर्म अमनी इंटीग्रिटी द वर्क तौबनी हाइदना यामना सिदैदा मसी प्रेस की सिनाउ सिंगना मसी करमाइना हाइबनो माइ ममिंग पीबदा को मितई की सीएसओ ओइना रिप्रेजेंट तरोपसे मसी खितंग अयोंददी
kitang nungai bu kitang wali haidi khoi lalo da ha ta pa lalo ba haibu gumba sugum ba se ko ai da kitang ta ba da kitang ai da kitang wai hai tare maram di hai ba posi manipur haibu se sing tam phuru mayam pula semani na manipur represent the maming the all manipur united clubs organization haidi da ko manipur le puna maki hai da ko masi mitei khakta gi na te bu ko aduna lairi ba pot mayam se CSO bu sing CSO bu manipur gi CSO bu mitei represent to khakta gi oina wan ba le da ko lairi ba irang si loisan na bo hona ba da manipur gi CSO singa le da ko kuki gi CSO sing le bi mayam si unaraga si toru hona ba mai kitang loan sing se sai si da ko na yam pikna khoi ai ki lam gi pak chau ba hai bu se ai ki khali wakhan khukan du gi makha su pole bu ko ai khali wakhan khukan du na sai da sum khalaga lam du na sum pak tho ke di yar we bu ko madu ka maina madu tawgada ge hai ba gi magi community ama loina ge hai ta ga di loina ba pami ba ina kari response to uni kari ke no to ni ko ne hai ba na sim wakhan ju kitang ai di adai du kitang elaborate oina thamaningi aduga mitei represent to bo oina CSO bu masi maina idealize to no hona ba sei ngonda kitang masi ma kitang pen bo wali adana punna gi oi bo organization ni mayam punna gi oi poni manipur kitang du leida na bi damakta semba poni ada kuki haiduna kuki gi wa moire ko moide kuki haiduna kuki wa moire aduna lady ba pot puna makse koi asu integration aduga apun ba haibo wakhan si khan targadi sugum ba ke do mayam si masa mayam sing asidagi koi loin mo ke na torokuni na koi gi lakada iba pot mayam sing asi da tungda lakada wari puna maksha phoba phal purakpa manipur kitang du leita bu orakpa haiba jawai puna makya pambani adana makhata na wari sana ba haiba si makti loina phai adu wari sana ba haiba si makti loina phai wari sana ba matam sang na sangi huji NSN ga India gom wai sai kya sure yam sange ko adi even leba ama huji America na intervene toraga Ukraine ga Russia ga da Donald Trump na ai kari gumba ina puthoi biste yadra ga handoni haiba gi chatbok tawri na wari sana ba haiba si suma gi limit ama dum lay ko aduna limit mayam sing asi cross tawdana ba hona bu susumi wari sana ga group sing asi na ko aidi wari sana ji yana ba purana wari sana ji haiba ni adu yana ba puru idu wari di kai no sandu chu aduna hairi wari sana ba sing asi dai da puna makna limit cross tawdana ba ai wana janingi aduga hairi ba mayam puna makse akoina sana ga dai wari sing adugi pandam do adom da su langna bu hona ningi aduga sungya unaba ya de na leram da ba bioi kanglup ani ko na ba ya bagi khusok na bagi adu wa phangdu na bagi aina pami pamde da tongan bam ni ko central government pukhalakwa point adu do mayam sing ni ya yaro hedun wa mani wari u sanaradi kari makra di soidana step down kara makra soidana lakane bu ko adu wari de dum han bagi sanaba ya da bu dagi akon bagi nakan nam ai di sung chan sanaroi nu pana lak hadi song la roi hai bu duna amane bu sana sai bada yari ise sana sai bada yari sima di yaragadi adu magi kan okra soitana leine bu ko adana phabu oisanu lakpo su oisanu aduga laidiba pot me ampuna makse tasing badi koi sidai da ingonda di am noaitaba pot ama si leiri si irang si meitei kuki ki irang oina idealize to no khona ba adagi di akoi masengi marakta han kana to no khona ba si ama yam noi jete sengna haibada masigi posi maru oba send esting hanasu handai song na state government na akoi di high state government ki leiri ba force me am sing asina mase akoi gi leiri ba sinau mayam sing ase kuki gi oro mitei gi oro masi kano singki masi thon biganu yohon biganu masi control to biu aduga na koina manipur da hai irang asina thon bani haibase point to biu narco terrorist aisu narco terrorist mi to khandok biu then adagi di full immigrant sing na haisu pre immigration khandok biu adugi mathak du da subsana state na madu action lokho biu adugi rang hi chalan biu masi group ani makta suppress to biu na koi di kan haijabane bu group ani mai di tholai ba naha mayam sing kasing kaliber masida seran turan ba idea mayam koi gi indoctrinate to shalaganda tholai mayam sing ase masi state ama oi bagi madu control to biu aduga tangai padana masida da koi gi leba asida mai suri ba biu sing ase masi ga khandok na bi mechanism to biu aduga soidana maki leba si gi kano si lakani haiba pose mai thamjabani adugi line du da koi thabuk chatha ningi adu wari sana matungda phawa pol pura poisino hoina ismain dum thamjabani okay oza dum nungai ba pau haiba tare masi serau sugunugi lanjen robasing hanjilak pa haure wat hori basing da yum da kaure haidna
ꯄꯥꯎꯖꯦꯟꯖꯕ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯑꯃ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯗꯤꯄ꯭ꯌꯨꯇꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯁꯨꯒꯅꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯀꯥꯡꯉꯧ ꯔꯟꯖꯤꯠꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯤꯑꯣꯏ ꯈꯔ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯤꯁꯨ ꯑꯣꯖꯥ ꯌꯥꯝ ꯑꯐꯕ ꯈꯨꯗꯝ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛꯇꯤ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤ ꯋꯥꯠꯍꯧꯔꯤꯕꯁꯤꯡꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯥꯏꯗꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕꯁꯤꯡꯒꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯨꯒꯅꯨꯒ ꯁꯦꯔꯧꯒꯗꯤ ꯍꯟꯖꯤꯜꯂꯛꯄ ꯉꯝꯂꯦ ꯍꯥꯏꯗꯅ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯟꯖꯤꯠꯀꯤ ꯑꯆꯧꯕ ꯏꯅꯤꯁꯤꯌꯦꯇꯤꯚꯅꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯦꯐꯔꯠ ꯀꯌꯥ ꯊꯥꯗꯕꯗꯨꯅꯁꯨ ꯑꯗꯨꯃꯛ ꯑꯣꯏꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯟꯖꯤꯠꯅ ꯂꯧꯔꯤꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ इवन अखोई हजिक बीजेपी दा 32 नि लैरी से प्रेसिडेंट रूल नि सिदा ओजा चप चाबे इनिशिएटिव अमा लौदना अनोब लेंगा अमा सेमगे हाबगी अखोई लीडर अमा हजिक पाव फॉर्म तौब ngamdriba ngasi thokla su horen adum टेकिंग लौब यारे अखोई था तरु एक्सटेंड तौखरबसु ओजा सिगी मतंग दा ओजा गे बमोत मसी अफब खोंथांगनी अदुमकपु तोंगन तोंगन बा पेरिफेरी एरिया दा लैरिबा कोई मयुम मकई थादोखरबसिंगदी हंसिनबा ngamdadana aduma akoigi relief camp sing da lady sumaino oza ranjit na lawriba initiative sigi matang oza gi mot kari kari di thamini oza mase serou koigi sugunu constituency se masi manipur hairiba keno sida yamna koina yam evidential oiba edi yamna masi keno kongthang amani masi haurakpada juko tonganba mango akoigi sugunugi sidadi peace committee semameba peace committee semami aduga adu kundamina bi mayam singa se masi punna ngakminabagi thodang filongminarame kangangudana hingda asagi haiba mayam punna masi peace committee kari ka mayam punna masi loina mak uthairaga loina madugi wari tu wamada mai tharaga mayam singi talakpane aduna bu henna kwaidigi hena effective oiba kwaidigi hena akoigi khudong thiba nangbase handak keno sida missing kwaidigi hena displaced over area si sugunu kendrana oigrinebo maramdi moi alertness ama leikideba akoi trust ama leinariyena adugi trust deficit tu mangi bodu yam nungai kide adugi potu yamna unique oiba pot ama saktam ama tholangadabado sa madu mading am khidre akoina ko adubu hojik anu langi khara nemtharak pa haiga dongmai kapa mokol khara tagi daba sideida madugi trust to mo hanjelakpa ngambagi phibam da la kan sida masina yamna iconic oiba khudam mama oina ko ngai sugunu kendra sina koi oiraknabagi magi leiriba MLA te su kan hona ba magi lam boka thoktana kotana kedodana sala ma tawdana kotana mayama koi pautana gre football tournament ga iram yumna kauri koli haiba na singba pangtok pase masi magi tawham thokpa initiative to torok pudugi akoi dum numai ba phawi ado masina khudam amu oira kanda masidagi reference ama laura kanda akoi ke haitare referral constituency haitare ko madudagi my reference to laura kanda da madugi mayam lu tamnara kanda akoi bada leiriba chingda kaida ta ko se akoi puna mangna pandari si tangdu leita ba ing tapa khunai ama ling badu ne ko madugi lambi la puna maksi akoi puna mangna akoi support of hum thui wisdom hum thui adu madu akoi taram hum thui haibasi thamjage mayam puna maksu masugumna kanno honara ka sida akoi bada kumpi da wangmu da sugunu da leiriba mayam sing ko adegi susampur da more da leiriba mayam sing se magi MLA sing magi district administrator mayam sing atuna kanno honara kanda pot mayam sing se masmaina akoi yamna thuna afaba oragadi akoi lebak se adum hanjelakani na asa tawbi hai thamjage okay oza sida su mo akoi manipur da su pakistani amasung bangladeshi leibra yengadawri haidana headline yauri masimaksu nahan gi pahalgam gi thodoktugi matung inani india lengakna haurakli center lengaki pautak matung ina india gi tongan ba state amasung union territory singda pakistan sing leiba khandokna ba lokhalakpa khongthang saruk ama oina manipur da pakistani amasung bangladeshi leibra haina manipur police na check tawba hauragani haiba warolam choza yauriba masida
oza ngasai budi ID even Union Home Minister Amit Shah se magi version je tongan version ne ba mafam khudingi matam khudingi magi version je tongan ba thamgi bane ba even parliament ta oza issue date phauti ningching bagamdre Manipur da Article 355 se chana de haina officially natraga unofficial kari gi kul discipline thamdoi natraga 355 tagi hojik 356 ne bala is president rule Manipur da terrorist ki thawong chathari habasi oza khudam oina hairabada jiri da mioi angang ahum yauna makoi taruk si basi terrorism ki thawong ne ba oza act of terrorism against the humanity linthoi ngambi amadi hemanjit hostage tawraba matung da hat basi oza terrorism ki thawong natabra masa phangdri bane masida ethnic class ne mu hai external aggression internal disturbance amaga amasung ado external aggression yaudi mu hai ethnic class ne mu hai yaudi mu hai akhoi gi sida akhoi gi terrorism gi ek chauna leiringai sida Pahalgam gi thodok sibudi oza nungai ti ko aduma oiraga su Manipur de su Pakistani amasung Bangladeshi leibra yengadori hai ri Masisu yang contradictory ori ba Myanmar da gi changchali ba kuki militant sing khandok piu influxing khandok piu ai di thabak tawdraga hoji Bangladeshi amadi Pakistani leibra yenga dawri haidana police na check tawba haire haure hari ba simapsu oza ta ba nokning ba yang contradictory oi ba amadi phauri oza kai thambini sai sida ina hanin ba se India gi leriba magi foreigner issue se masi India na foreigner entry tawrisi only Bangladeshi and Pakistan kak tawra hai wang se koi thoebu ko hai di Manipur sindi border gi area ni na Myanmar gi adi China gi kadi masi changam moi hai ba kai do myam sing loi lei tana ko sidana dum iho hona ko adum thamba aduga India gi miyeng degi foreigners ji only Bangladeshi and Pakistan khatani hai Pakistani khatani ana Pakistani khandokpa Bangladesh khandokpa bu mai dawum tokpani to no question to biyo bako kaisu ka any foreigner hai biyo bako koin haina any foreigner ama India manungda niyom sadana kangnam kaina lera magadi madu thigatpa haurani ni sini na hai biyo bako particularly panbase masi kitang sai sida subjective oiba makoi gi vision hai tare ko subjective oiba vision nama haidi India ki miyeng degi foreigner haibasi only Pakistani and Bangladesh katang oina oibra atai singdi foreigner oina singdabra tai singduna sanga asudum yabra yariba potuna hayeng kai tarokani haiduna aduju thodo ma thokri bukti adum phimam ji adum thamdori bra haibana singba dugumba mayam singa se masi akhoi wangang bada masi kharaga khanda haninge ko Kui lusing bamu warga di tak lawan eta igi sentiment tu loy mak ngasai kui kanona hangbi bakan da ikitang side di emotional loy bak community am da belongs to boy ta ga su ai kitang kano hando ga haijagi na haijagi do ko asai gi ani ai wonda yam nuai ta thodu ngak tani Manipur thoiba Pahalgam thoiba nuai te ko nuai ta ga su moi gi leiba initiative to kamain to budagi to ko hai bodu ai heta ai adu to ga moi na ru to wai na ai haijade da na ko kitang Thamagasu Thamipot Andugi Magi perspective to in a Thamzabaneva. At my doctor, Lenga Ama Haiba Taragadi, Lebaki Rusing Bamo over Taragadi, poaching a se, Mazis community Amadana Trakano, Amada Luino belongs to Renama Ubea Devo. Tonganba Lengaki over as there Mahaiba Malay. I did lady but Dharma Punama, I lay Bazati Kutima, and I can win Ubangam Sangevo. Not that the Nanga Sagi group Amaduna, I Lenga, what do Tobagan, some I kind of Manipugomis, you may take women Hagala, the Wati Luratrana. Yes, so my interpret or Pagi Pum Lak, the Wazibera Amala Evo. Aduna, Lady Popuna Maksha, India, when a Magi Wakto view, Hindu Giu, and another Muslim Giu, and another any community Giu, and a Trabitan Giu, and a Tobiganu, India, Heeyaileima, Amase, Bharat Barsha, Ama, Haibasi Karino, Haibakanda, Hindustan, Nateba, India, Haibase, Bharat Haibase. Tongan ba Hindu na to mayam yauri ko sumaina adu maina magi miyeng dung adu oi majority orom be ama torom be dun tongan wari amane ko adu na lei report puno makshe yeng consider da akoi no wangang matam da akoi gi present to ko matam da kai da lenga ki lusing ba moi targadi sai area se moi da budi kai su khalam da be ai ko so woi pak da dai bani na adu na adu
ipak amagi mayai da leiba se kangsilak pai si matai di horok pani loina mako ma mayai du hana kangwe buko aruba du di ko aduna matai du sum kangsilaga di magi ipak tu kyam pai gi haibudo aduna su hayeng lepakani aduna pasa so bapak pa ipa mo heninga gadi mayai de leiraga su magi matai du ubangamna wadu ngangwi ba pai tabak lokop pai natraga di matai ni thok mai mai rejani ha mayai du sum kang matai du sum kangsila di mayai du su yang pixela kane buko adana pochi matai du da wakhan si khalaga tabak to honjani nge ai sumai thamsagi okay oja sida yamna marui bam sum yauri khogi plastic policy 2022 chana han bangamdri liter makhai gi ising bottle su thing bangamdri liter makhai di laira duna hena pikpa yonare si matang doja 2022 gi june gi 20 gi matam gi dane khoi masi environment and climate change ki matang da high ba khoi half liter si yon ba thing ba doja hojik adum market ta pick thana thoi abde khoi mioi ka lambi te chatpa matam da akoi 1 liter du lairuraga lemba do paisa pamu banina half liter se dum yolaga lairi boja si wa hapti hendo ta tu bute me thole bu thokri ba masigi kaino si policy si sem khra bajo haji phawba koi thabak oin on thokpa ngamdri ba aduga khogi kari haini plastic waste na achau ba akhogi climate change amadi environment sida achau ba effect ama thoi habasi oza miyamna khanglabasu khangna ignore tawraga satpagi kaino simadi oza lairi ba kaigino habada masigi effect se khudak ta thok taba tapna yam tapna slow poison da lakpanina oza sigi matang se de masi gi policy sima yam athuba matamda masi chatnahan ba habasi yam mathau tai adumapu policy ma semgraba matungda thabak oin onthokpa ngamdaba se oza masi kari loopholes laibana oigani habase oza gi mota kari thambini alternative pidaba haidi akhoi pot ama akhoi na thai ba mi se hu ne na haire se ba masi hu ne na haibu na diaro ba aina hu si ga contradict to amitram thabam sange ba aina poche sin thai sin hu ni sin amitrani nang amitra si no haibu ma sange ba ko thari si hu ni jaganu sum haiba aina amitra du puthok tari sana loitamin hu du sum sa kane ba ko yam chume mi bani na ko sa da dia tamina masi mamangda yamna aingondi yamna aina sahi khara angang uringi matam dane india gi agriculture gi minister amna phungdo ki wahi ne bu aidi masi ai college life atai matam moram ngadra aine khale ai yamna aingondi yamna ka to gi bhai tare ko in India the karigino highly fertilized and the chemical kanome am sing asisi na bada government na intervene to disi marum karigino na mana hange bu ko keno mana news keno mana channel mana ko matam du da mana interview ama da mana khumba se aina angang ori mina matam du da ai kai keno sun kanano kai ni jang but idea du ko da ne ko ni jang ori cha masigi maram si aikoina phatre na khang sa taraga si gadabgi sarupudi saraga matam khara laibana hingbaduna phai haidana ko maram di kona dana haidi haiba me anu sina dragadi akoi di saradi helane ba starvation thone ba ko adubu madu kanabagi da makta pukthal akogi aidi femin thoga si bai mohta femin du control tawraga matam khara sang na chatpaduna phai na maduda vision tawraga tawune na ma khumme ba ko aingon yam striking way bai tare ko maram di pot si alternative leitragadi akoina alternative si leitragadi pot dum continue tawne ba ko sina trane akoi gi mau hoi kai hoi on contradiction adu adaina me ama akoina parawai tamnari se nang leri system ma se contradict to ge hai targadi contradiction hai business law ni adu contradiction amana madu contradict to ga ngam kadori ne ba adu nang contradict to dori ba potu puthok traba adu contradict to dori ba potu na hanari ba potu phatti hai na utpa ngam dragadi hanagi du continue to ga leine ba am chume ja aduna hojiki plastic policy asideida alternative se people da hoi plastic sina environment pollution atu atasi kitang singbo huibo khanga mani ko laiba kano mayam sina even hoi gi honorable prime minister Narendra Modi ne samudra mapan da plastic khunbagi kano video footage bo ngawa hoi unagre dan ko walking chat pa da ko pa da kedo ko
सी फन्याम हायरसु अदुम तौरिसे अखोइदा alternative se puthuri alternative sina people ki satisfaction ohen mangam daba aduga masi akhoi gi system kakta gi nate punamak scientific failure amasu yauri bane basida haidi people sida convince to ngam daba natana convince to du ngamena kalaga su magi alternative arrangement du leitragadi adum masan seta aina di plastic ki alternative saba hi banate dana ko masina diba scientific diba knowledge me punamak se punna masigi pose ko replace to bagi joint venture ama darka le na khali aduga alternative ama piba masange ba alternative pi de media dum iput la wa put la dum tholakane ko karai deno panam thinga su pot pu de ya da mina yan se pu ya da mina ko adum kenom tholakane ko adu madakta basically plastic ki leiriba business tawriba mayam singa se ngasigi lengak mapusida directly or indirectly saruk yariba capitalist ngakane that is maduna maram ora kandu da makoi ki business to pheloi be yate ba maram di sona kan da phara ngang su hairi ba ngang iba mayam sing adu da gi laiba resource tuna makoi ki political power se growth tori ko simasu a kind of vision amane ba masinga wa koina number 4 ki kari ki Bermuda Triangle kari kunchana mana hai ki ba malay ko nang na ai ki number 4 ki production mayam sing ase phanam thingna honor su thingna bu honor ri badu ki kano tu ai ba manung de lay si pose adum masi ki pose ne ba lay ri maram de business ne ba lay ri posing ase adana si ki posing ase koi maru ena masi alternative people sangi yang people da mass alternative people sangi prajana ne si nari se ko aduna scientific invention ama sangi bio kan sukan ba aduga khoi gi kaida de khoi gi organic oiba pot ko asigumba pot mayam sing khoi gi si khudak ta biodegradable oiba production nama sange ko adi mapangan zu leiba aduga biodegradable su oiba aduga posi plastic te gi su no hongbam sange ba adu ita ga di ko khudak ta numetarani pharo matanda dum sian sausegi ne ko sigi invention si lakri bukti adum ina kauna duna yae mu hai yade mu hai dum ai sathagi ne nai de tamai thamsegi okay oza khugi bokna phamda yari basisu khugi aphaba khongthang amne na lawba yai me thadagi cold storage sing chalai raka uhai wahi mana maching sing thamba hauragani haidana khugi Manipur government ki horticulture and soil conservation na tongan ba scheme singi makada khogi state asigi district sing da chaba loire haidana me thadagi hauragani hairi oza adumapu khogi plastic hojik ta panjagi beduni haidi loire 2000 kano da 2022 ni koza masida tawgrabasu thabak oina onthokpa ngamde even hairiba cold storage sigi sisu chaba loire me thadagi mana mesing thamba hawgadawri hairi matam khara tawramaga dum lohidra habagi chingna bam jo Manipur di sine ba ja dum lairiba potsi aduno sigi matang de ojagi ba mot kari thamli hawrap liba sidi kana bani adu masi keno to ni akhuna area specification khara darka le masi gi area se samna hakanda khoina cold storage thamge haraga impal da poraga natraga amma tawbi yaroi ko masi aigi mod oina haijabani area specification khara Manipur da highly akhoi mana masing protection to area si kara wai dano se impal manung da akhoi gi valley gi district hairaga di Bisnupur district Khujuman ko adagi di si wagai si pareng si neba myam kana putoi se yes asai si da magi cold storage do phajana intake oina thambira kan da magi sas loraga phajana manage to private public private partnership ki model da phajana madu gi poto makoin thami poaching adu regulate to raga da haidi hojik ta pothori posing asida koina yonba matam sida da khari yoloraga su storage to samda sajam ni sangi da na ko sas bi da thamba yaroi da na magi mai ki kari ki magi mayam sangi ni na ko adu mayam sing thamma kan da koina masi constant price ama maintain tong na bai ne at the same time potu su mangan da bagi da makta ne for example hojik khoina kobi thamjet man bi si
high production magi season matam du da lupa tere phok da leina ba mi leitre tara phok da leina mi leitre thari mi du na kappe adu hojik hore lupa ni phu yem pi ba yang khai pi ba then adi 120 150 yora ka du ne ba sigi pot myam sigi price hike che masi kamaina levelize taw ga dage for example hoji akhoi na ki home ma suk chaw mayon ching lupa chama pi adu ki home je season matam da hojik hoi ura ani ko June July sai sida yankhai gi suk chaw ba ki home taruk taw haira ne ba low mapu du na thari mi du na kari no ba sa taw du shu madu da sang iba labor husan ufunari ba myam buna makse alu ke ji da lupa tare ni pan pikhala ko matam yauri bu ko adigi 50 60 pe bu yauri bu tilau ke ji da lupa tare ni pan tara pi bu yauri adigi then 100 plus la ko yauri bu shi ki price lai ri ba hike and down price fluctuate to myam sing se masi maintain to no bagi mechanism ama tangai ba hai bu sidi cold storage da pot thang badu ne ba adu cold storage da posi pasana thamaka level ama da thabi gi na ama adu kobi gi adu kandana traba longi ne hinduri se my constant price maintain to kan to da adu lokhala isi da phabu khongtang ni management na masi kayam sauna mai paka dage hai bu du di akoi yengi batari horok pada ngai gi da hekta adu adan hai bi yate adu aphabu khongtang hai bu sidi akoi adum me apun mok support to da bani tawu hai report puna makse tameng longi komla du li na bagi da mute impal gi cold storage da porok di yaro ba yes productive area du dei da phajana storage zu maintain to bira kan du de da madu de longi sing adu irai line na pura ga khong na gari na ngak chapa mana pura kan sida ai gi keji sa mai store to jare tha taru store to buji gi pesa kya no wari bo ko ai gi keji yang kai si mai store to jare tha taru store to buji gi pesa kya no hai bo do na phi du pira kan du de da ai gi maman do de le pa ga ngasi di samna ha kan da ngasi de keji ohum nang lo tho yon ge mai lo tho yon ge hai du ya doi ne bo ko na ta ga di impal da puro pa kan du de na tra kai da puro kan da sunlight da storage da hek expose to sunlight da numi humni phana expose to ya ro ba madan da adum magi keno du thokra ne bo ko akhoi gi food spoil thoni aduga yam thuna akhoi gi decompose to ane bo ko aduga magi oxidation tho ane ba yam thuna aduna le report me am punam makse apaba kongtang punam makse akhoi punam mang support to bum toi aduga tabu area specification haibudu madi tarka yam we na khali haidi mafam amada na taba samna kan akhoi na ki home li gi hai targadi si ngarian chingda or chuchampur gi deriu puthoi myam singsta area du de da mai cold storage gi mai facility du phangaga di longi sing lai to se bangam ga ne ko adu ga jaga amada pura ga to hai city masidi kara aidi wa ga kana feasible oi kara wa ne khali okay azalu shilakpada yam nungai ba habdi simasum BJP gi double engine government na hauki ba chahi hom da kari tawram lage haidana Pasoi Assembly Constituency gi hana MLA oramba gi Mirabai na phongdorli lengak maning halhanba panchayat muthatpa senmit lon lekha tahan basira haidana thamlagli oza BJP lengak na hoji economy ama gi wa tokladana lenga asida thokleba conflict asi gi loishin warushin ama purak pangam dadana popular government si resign tawraga president rule thamba adu maksu makoina absolute majority oiraga masida panchayat muthat pa habisi matang ji masi matang sim jo ja khoi yam khana ningai oi ba posak ama khang siga matang da khoi gi mirabai na thamlakli ba wafam ja siga matang da ozagi oi ba war bayam na khangdana di leire oza BJP lenga ki niti niyo even hojik lei ba crisis solution mangam da bisina achauba ko economic da achauba safu ma pirak lebuni ozagi ba warol di kari thamni ho solution sidi moina politically sum haina buse event sing digi matung ina moi tanja loroga dum hainai hojik ledi ba khoi gi kaino singna su ko hojik government pali matam da su thoiba todo punamaki maru si congress ne dum hai yes ko masidi dum hai thoiba todo punamasi gi maru di moi sa degi di Mirabai na di sei ahum sida kai dorogi bo hangi BJP na palingi matam da sei humdra congress na pam da kai torom ge na hangi 70 years congress na rule to da India da kai doroge na hangi bu ko atu kai doroge ge di pasana loina khangi budugi matungi na magi maintain la kan election da hong porei ni ai kana politicalize oina ngangjeroi ai smain sum thamsege akoi miyam na pamisi congress na pan gera BJP na pan gera lengak mara tapna ingchik na leiba adagi khoi gi infrastructure fagat hanba
law and order fagathanba miyoi punchi amadi property ningthi ngak pangamba economically sound tahun bangam bas mi yam na pamli base aduma pu pamli basi pura tayonari hazi economic di pura feeling oi base adana yam nuaje uzanga sigi khogi new tv gi news analysis da khogi uzana engthok piraktana khogi tongan ba pauche sing the phongli ba headline sing khoi analyze tawjaba se uzana saruk yabi bogi damangta hanna khoi new tv gi mai ki de gi uzada ke bu hanna thagat pungdok chari. Thank you very much for sparing your precious time. Loishilak pada khoi gi viewers sing na new tv bu nung shibi duna khoi gi tongan ba khoi new tv gi khoi news analysis khatana khoi new tv na thamjaba khoi program khuding mak pu mieng tabi bogi damakta hanna thagat pa phongdok chari masi gi oine di khoi news analysis asi matang sida loshin jebagi tanja da lojage miyam dagi ayaba lojaraga khoi kaina na ya bidai nizari pina birasi. Thank you. Step into the realm of Assam Downtown University, where we encourage success, experience the pinnacle of academic excellence, and live your best days. Welcome to Uttaranchal University, where dreams take flight and futures are shaped. Here, knowledge meets innovation and curiosity fuels discovery. Our commitment to excellence and cutting-edge research sets us apart, preparing our students to lead in a rapidly evolving world. But it's not just about academics. At Uttaranchal University, we believe in nurturing well-rounded individuals. Our supportive faculty and personalized mentorship ensure every student's success. Join us where opportunities abound and dreams become realities. Enroll now. The Happiness Program is a program for success, peace, and strength. If we attend to our breath, our whole system gets rejuvenated. Manipulating the breathing, you can change the emotions.